Ngasi numida weram phongkiba kanglepaki mairagi pauche digi marueba pau khara khangasaraga miyamda khudo tamjage Tamelong district ki daibejang da kuki lal hauba lup ani ki marakta nomai kapnabagi thodokta mioi manga sirei ngasi ayu anganbada khulai faiba kuki lal harufani ki marakta nomai kapnabagi thodok thokpadagi kuki lal haruf amagi mioi manga laikhidre haire pauche asna thajaba yaba mafamdagi phangba paugi matung inade nomai kapnabagi thodo adu nungba subdivision ki manungjanba Tamelong district ka tainaba Tamelong district na konba daibejang village thokibani haire Nomai kapnaba aduda laikhidraba sing adu Kuki Mejo Army CKMA Gelarmi singni haide laikhidraba sing adugi maming Alex Saibau Pongba Rambo amadi Ringo kauba miyoi sing oiramba yai haina thajanare khuthongnabagi thogdo adu matau karamna thokibano haiba hauju phawagi oina khangba ngamdre atopa paugi rikhul amagi matung inade Tamelong district ki taijawang village da laiba suspension of operations su yaudaba Kuki Lal Haruf UKNA ki kem manung da thokibani Lal Haruf adugi duty tawriba member amana kem manung da laiba mamanaba manga nomaina kaptuna hakhibani su haina su paw asina haire makhatarapa pawda MPC sina governor da ayiba chiro pisinduna wahang manga hangkhre hauzik lairiba taragani thoisuba Manipur Legislative Assembly ase hinglibra natraga sikhraba khanganbiyo haiba yauna tungan wahang manga yawba zeol amanga se MPCC की मैकेदे की मणिपुर की गवर्नर अजय कुमार बलादा फिसिंगख्रे MPCC की वंगांगलोई भूपेंद्र अमदे लीगल सेल की ऑफिशियल सिंगना वहंग मंगा यावबा जेरोल अदु गवर्नर की ऑफिस ता पेशिलुराबा मतुंग गवर्नर बंगरोदा की गेट मनाकता पामिसिंग उन्नबा अमदा भूपेंद्र न हाइखे ngasi गवर्नर दा हंगलिबा वहंग मंगा असिगी पाकुम गवर्नर की ऑफिस ता आइबा ओइना अथुबा मतमदा पिरकनी हाबगी आशा MPC सिना तौरी Makatarak po na kang lapaw digi marueba paw khara khangasaraga miyamda khudo tamjige Jeliyang long sing na khundaba mafam singda shugi kem thamjinba haibasi amung hanak hana hanaba sinbani Jeliyang long sing na namna tareba mafam singda shugi kem thamjilakpa haibasi Manipur da ingna tapna lehendanaba Kuki amasung naga ani ki marakta khana hanaba India langang na sinba thausil ne haina lawi haina Jeliyang long United Committee Manipur ki president Mai bon phawmaina phongdokhre namdolong da pangthokiba pawgi mifam amada mahangna makhata na haikibada kuki su kangu singa wari sana duna sugi kem taraga mari dage tareta hanthaba haibasi afaba oirabasu Jeliyang longi jagada nongna su kem sajilakpa haibasi yabangam loi kuki kangu singa si nongna lakpa ngaktani aduga ngasina Jeliyang longi lam kaya makhogi lamni haina krem tawsilakpa Jarama Road amasung Tiger Road haina maming thonjilakpa asida India lenga amasung Manipur lenga nga tumina yengduna laithokpasi yamna laibak thibani makhata na pamdaba thodok sing thoaloi hairabadi shugi camp sing asi Churachandpur Phelzong amasung Tengnopoldo oina thambiu loinana naga taba mafam singda banchathariba asida UNC da kuki jo singna toknaba appeal tawribasi UNC asi kuki lup singi makhada leibanati haide makhatarapa pawda Yum sanaba lebak tawbada Second World War matamgi bom yongna yamlaba potlam sing phakhre ngasi ayuk singjamai police station gi manungjanba langthabalda yum sanaba lebak tawbada Second World War matamgi bom yongna yamlaba potlam sing phangba ngamkhre haire pawa sina makhata na hairibana chaurakna phut mari rom tawtharaba matungda yamlaba potlam sing adu phangba ngamkhibani phangkhiba potlam sing adu gi manungda Calling karaba empty shell case, water bottle, hand grenade, tim can yaung atay military gi polam kaya yauri. Hariba military gi polam singa si infalda soknakiba, itiasik oida balanfam da laikhidraba, LR Force kilamni sing oidamba yay haina thajanari. Official oiba paw aman haribade, ngasi phangkiba Second War matam gi polam singa dude, Kanchipur singi manak-nak na phangkibani. Hariba mafam asida Second World War gi matamda, LR Force ki military camp ama layamki hariba mafam asi Japanese group singi mayokta defend taungnaba LR Force na sijinakhiba yamna maru eba mafam amani hariba jaga asi chingna ikoi koisilaga leiba jaga ni Imphal Japanese Force Indian National Army amasung British na lead tawba LR Force ki marakta songnakiba akanba lampham aduda nakal animaki oina yamna chawna misi mina nangkhibani haide makhatarapa pawda
Bengaluru Kuki Nupi anidagi lupa crore taraga mari henbagi drug fare drug trafficking singi mathakta authority na akamba action lakhokadabani and Biren Bengaluru police na Manipur dagi ama yaungna Kuki Nupi anidagi market lupa crore taraga mari point humpogmapalgi belu oigadaba cocaine drug kg tare fare haide Pawasina makata na hairibadi Directorate of Revenue Intelligence na high level interstate smuggling racket ki saru ama oina chathar apa operation ki manung channa makhoi ani adu phagatkhibani pharaba sing adu de Manipur dagi Lanjanglu bai amasung Mizoram dagi Lalthang Riani kawi Bangalore ge Katanpet maya dagi phagatkhibani Directorate of Revenue Intelligence na haukiba namikharani gi mamangda Bangalore International Airport dagi mayoy ama market lupa crore ni phurom ge belu oigadaba cocaine kg mari phagatkraba matung Satharaba operation ki manung chana nupi ani adu phagat pangam kibani ato pathogdo amada sahi asigi March ahumda Dubai dagi Bangalore da thunglaki ba mioi amadagi market lupa crore taragani thoge point yankai taruki belu aigadaba sana kg taraga marige point ani phagat pagi thogdok laikhre haide Bangalore dagi Manipur dagi ama yauna Kuki Nupi ani dagi lupa crore taraga mari hembagi yamlaba drug sing phagat kiba aduga mari lenana Former CM and Biren mahaki social media da thagalakhiba warol amada harivana drug trafficking gi mayokta mari leinaba authorities singi makedegi akanba action lakhokadavani Bengaluru dagi yamlaba drug sing phagalakhiba asina maram oiraga North East region asi achoba drug route ama oire haibasi mayek sengna takle loinina drug trafficking asina leba asigi citizen singna achoba threat ama oire haibadu mayek sengle Madam aduna mari lainaba intelligence singi makedegi drug network asi thugainaba akamba thabak kaya lokhakadabani hariba thabak sing asi mapung phana paikhanabagi damakta agency singi marakta ningthina cooperation laina thabak tawbasangi loinina hariba network sing asi thugaiduna drug free India ama ohenaba honaba sangi loinina drug asi maru phangna muthanabagi damakta prabiki support yamna mathok tai hana phungdokhi makatarakpa pauda Tarempo pidagi lanjanarakiba sing amuk nauna hongjin hannabadi sima sachatuna haktengana yingsingkhre haukiba sahi lising aniga subna kun gohumdagi me ahumdagi tholakiba kanglupki irang asina maram oiraga Imphal West District ki manung chamba Tarempo pidagi lanjanaraklaga tunga relief camp da lairiba miyoi sing hanagumna makhoi gi mayum singda hanjal handuna khunda laita hannaba paikhalakliba thabak thoram sing ngasi Imphal West ki DC Rajkumar mayang lamba masa chatuna haktengana yingsingkhre loinina kuina mayum maikai thadokuna chena khibadagi songjinduna lairamba mafam kaya district administration amasung mari lainaba department gi miyoi singna ngasi dagi sit sengba haukhre Tarengpo pidagi lanjinarakiba makhoi gi hanagi mayumda hanjinaba paikhalakpa thabak thoram sing adu yengsimba chakhiba khongchat aduga mari lenana Paumi singa unaba amada DC asina paumi singa unaba amada phongdokhibada kanglupi irang lanjina kharaba new kaithe manbige miyoi sing hanagumna masa masagi mayumda hanjal hanba haukhre warauliba sing adusu athuba matamda hongjinaba mathok taba thabak sing mari leinaba SP yauna security ga ningthina coordination tawduna thabak paikhalle irang asi khara safarakpadagi miyoi ama ani makhogi yumsingda hanjinaba yaukhre Aduba pulap oin hanjimbagi thabakti yaudre Tarempo pigi oina su kuina mayum maikai thadok rubana makhogi yumsing adu songjimba kaya yaure akai atoi kaya yaure phibam chadaba yum kaya su yaure mafam asida lairiba ase puna yumna humpurom gi miyoi singni hariba khula asida mai ising amasung darakar laiba sing ningthina phanganaba amade makhogi security karamna pigadagi habagi matangda su kupna nainaba haure Lanjelaba sing makhoi gi mayumda hanjelakli haiduna makhoida piramba rasan yauna atei khudongchaba sing khudaktagi lepkadaba nate hanagu makhata na pikhigani akaya toinanglaba yumsing asi semjinaba government gi makedagi ngaidrabasu district administration gi head tagi arrange tawragani ngasi nomanini asida makhoi gi account singda sel sing adu transfer tawnaba honare district administration gi head ta kona government gi transfer torakpa aduna tongana thamlaga khudaki oina mathau taba sing paikhalagani akaya toinanglaba yumsing khudaki oina semjinbagi mathakta PMGY gi makhada makhogi akaya toinanglaba yumsing adu nauna sanabagi khudongchaba sing adusu
IDPꯁꯤꯡ ꯑꯁꯤꯗ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯑꯣꯏꯅ ꯄꯤꯒꯅꯤ ꯍꯥꯏꯈꯤ꯫